Hi everyone, welcome back to my channel. This is Keisham Ranjini. I'm a strategic growth architect and I'm the founder of KeishamRanjini.com. Ma'am, I say ma hafta da I video thagat pangam khidre kay gino ha matam da I do oti tawrakan da 1 week kumba po tharaga lairure. Do hazikti sona sanbi bedagi ay siyam tuna recover tawre antutuga ma'am gita magta ngasi siyam kana ba topic ama puraga lakjeri kayno ha matam da content creation content haidana koi nozi yam trending hoina mayam se content sem dana thungaraiba taunaraiba se kari gi damakta no khina content sem shibagi marwa main objective kari no madi content makhan kya suge haibatu ki matang da mayam da ai thamjage samlapna kayo haba matam da koina content haina semna reise kaigino haba matam da koina any business owner ama adagi any xyz no pa natraga nupi amagi magi product natraga services jo koina digital platforms da puthora kande da magi product natraga services jo hena audience da amadi magi target customer singsidai da hena aware oina na ba hena moida product natraga services ni matang da hena knowledge leina na bagi tamakta koina content creation se semine aduga main oiba magi objective se kaino haiba kanida koina hairiba sigi target audience jo yongna na ba amadi koigi customer singsiga hen engage oina na ba amadi traffic generate tawna na ba amadi koigi marketing objective se phangna na bagi tamak ne maya aduga four types of content makhan mari sina kai kaino haiba matamda hanbada contrarian aduga anisubada bulk on ahum subadana trending mari subadana curiosity driven haidana content makhan mari thokna lai maya kaino haiba dong samlapna mayam da thamjarange ahanbagi contrarian haibasna kaino haiba matamda ekoina semjariba agi content se kaino haiganda da mayam ga manadaba mayam na tawnariba nangna saknariba jigi opposite mayam gi opposite haidare ba semi ba content dubuna contrarian kaweba ba aduga trending haisna kaino haba matanda mo koina hojik yam pamna na yenariba pot haidare ba yam popular oina hojik tawriba pot ama gi maramda any haidi koina example oina game ano bum puthore en class da yam azaba pinamama puthore en class ba da yamna pamna na yenariba pot haidare adugi maramda koina putho akanda da content oina sema sisibuna koina trending haina kawe aduga ahum subagi bulk on habisna kaino haiba matamda akoina semiba content sidagi kana gumba xyz amada haibati magi kudak ki oiba magi insightful oiba thought idea ama mangonda iba ngalhanba ngamba to bulk ki kan da hadi mana hek khangdaba pot ama taklauna hadi kudakta insightful oiba pot sigi pot tubuna akoina bulk on hairaga khangnai sigi content ko sembibana aduga ahum mari subagi curiosity driven habasna kaino haba matamda akoina sigi pot dana akoina semga doriba content sa sidagi akoigi viewer natraga akoigi audience singsina hena moida content sigi matangda hena khangningba curious oiba phawhanba hena moida season humjingba gi hena makara potana question gumba hangingba phawhanniba semiba content khusem duna akoina curiosity driven the chingeba ko example oina akoina koigi space ki maramda 10 facts about space ko space ki maramda facts tara akoina khangdaba haitari sumkang khangdaba pot ama porakanda da mayamda knowledge piba aware oihenba da adu hena akoida interest oirakanda da hena kupthana makata na question hangingba khangingba gumba phawhalakanda da semiba content khusem dubana akoina curiosity driven da chinge ado mayam ngasigidi matang sida loisinjarage do agi content creation ki topics da ki mayam na karigumba knowledge khara idea khara phangbi taraga di like share and subscribe to kawirong gano ko duga makha ta ba hen kana topic mayam supura ka lak sakhi ke mayam gi damakta thank you mayam bye bye